Handak kuki kulai paibas singna drone bombing na chingba chathaduna etek kaya chatharakliba asi Manipur thugai ge haina changsilakpa politics amagi lalong ni haina Lok Sabha gi member Angomcha Bimol akoizamna phongdorokli Manipur miyam da piba paujel amada Lok Sabha gi member Angomcha Bimol akoizamna hai Central Force lising hum furom laina nongmai amadi makhal kaya gi afaba kulai kaya sizinaduna landarakliba asi Manipur thugai ge haibagi achoba lalong ama yawi Kanglup ani ge marakta taisinaba yadaba fibam ama ohelakliba India government yaude haibang amloi Jayol amada loisenba yaba irang asi makha samthaduna Manipur bu thugai ge haina khanba Kanglup ka India government ka chatminabagi chapchaba khudam ni haiba yai masi India government na akanba firep ama loba yanaba torokpa thong ni haina lowi Bimol akoizamna makhatana hai state asida Kanglup ani leptana khatna halaga punsinba yararoi haibagi achoba mami tahalaga warep ama longnabagi politics toba adu thokleba irang asida mami tai Manipur ge hozik oriba fibam asida lamdam asigi miyam na kupna khantaba ama mathok tai haina mahakna makha takhe Furup ani bo tap tai na khatna halaga amuk madugi da break amata kaw na tap tai na khalaga punjan ba yararoi haiba adugumba wakhalon ama ba tahalaga madu da yumfam moiba separate administration akoi di device yam deep oigre ana punba yaroi haiba madugi ploy tanana ba hana silakpa plot amada Taurakpa Rajniti gi anoba khongthang ama changakpa yabagi achoba saro ama lei haba se miyam na masi koi alert oiba ma changi chahi ama helaba thatara tu horaba matam sida isagi leingak leina ngakchaba ngamaktraba Delhi na control tawraga laaba 60,000 lising puina leba 5,000 ge hare ngasi bawwa lepa leitana uchit thawaidana nomai kapsan nan tawraga leba pose Mase aikoina thengnariba se Manipur bu thugai ge haina tawriba politics da chumnagi furup amagi exclusivist oiba identity project tu khakta nataba achoba lalong ama yawe habisidi miyam pukna magna khanga da bawa pamni habisidi aina ma naiziraga sumyam lena bapta bi ro wani hena khanjai ai aduna hojik la iba mup se mathang da kari tawr ke na tawra iba mup no habisi munna khoi munna khaloraga madu mangjong na khoi tawbum thokpuma lobi obatai And government of India in Haijagadawadi India ki saruk amoina leiba Bharat da amukta thokhiba mongda tawraga ngasi drone season adana adagi caption na tawraga da sifai leile na ngakchi sida government of India yauge haibadi ayo ina haijaba sungamak ngamjararoi adubu masigi government of India sibu Manipur da kankhatlaga makhoi da ngangba yadaba nganguraga na leipaki yengnabagum Furuki yengnabagum sandoke tawriba kangu dusu amukan nairei chasin naina appeal tawjari miyamulana lamjing digano achoba lalong ama da changakhraba lani lepalatraba masida aikhoi gi maraktagi khulai oina season narakanda aikhoi masen marakta wangang yadana ba leingak to criticize the way yadana ba tawpa adum politics sa masi aikhoi munna gyan tabam choi masi wakhan tamina ba ma changani